इनिंथौना अꯩꯉꯣꯟꯗ ꯆꯠꯊꯕꯤꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯇꯨꯅ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯈꯟꯊꯔꯨꯕꯗ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ इनिंथौगी सेवा फंगजरगे खन्ना लाक्चबने मयागी वादु ताबदा निंगथौ अदु यामना हराउरमी अदो मया नंग नुमिदांग खक्ता ओइना अैगी इनाक्ता लाउको करिगिनो इनिंथौ अतै मतमददि अैबना नाक्ता लहनिंगदब्रा इनिंथौ मिट उसिनबिरो इनिंथौगी सेवा तौजरके असि हायदुना मयाना निंगथौ अदुबु इ सुक्तुना महाकु हातम निंगथौ हातपा लोइरब मतुंगदा मया अदु मयुम लोमदा अमुक लाअमी इमागी बेमा मया नंगबु ngahar makhai करायदा लेरुबगे इमा अई मतुंगदा अमु हन्ना चतलरोय नंगना अखोइबु योलिबनीने युम असिदगी करिसु हाइरमदना नंगना चखरे अदुगा नंग असोकोइ बजे हलक्ताबनीने नंग नुपा अतोपा अमदा सेलुरगा अमुक हलैब नत्रो करिगिनो नंगना इसादा अदुमना हारिबदो इसासे ngahadagi thiba khanglakhidrबन असोय अंगाम यावदना हलैबसे फरबने मा युम असिदा हलमदबने हेना फै करिगिनो माना सत्निने चखरगा अमुक हलैबा हौजिक्ति मंगी जाउनसु माबु लौबियो हाइबदा करिसु यारोय युम असिदा हलक्त्रबनिना मयामना माबु सेनख्रेना लोइना खंगनरबनी नंगने हेक फोक्सरिबा नसाबु योना बखन खलिबा नंगबो करम्बा मपानो मसा नुपिना ममांगदा अमुक्ता तौखिद्रिबा मवोंगदा मपागी चिंथक्ता खुमदुना नंगलक्पा अदुदा महाकी मपा अदु यामना nga'ami अैने युमसे थादोक्तुना चतलमद्रबदि बाबाना अैबु योनथोमनि बाबाना तौगदौरिबा थबक्तो अैबु लुहोंबिबा नत्ते अैबु इसाना यादना फारगा योनथोकपगा चप माने इमा अै चा यामना लामे चानिंगाय करिमता लैत्रबरा मसागी वा अदु ताबदा ममाना सानबा थक्नबा पुथोक्तुना मसादा पिजरमी अदुबु महाकी ममाना पुथोरइबा मयाम अदु सारबसु मया अदु सारिबा मखै मबुक थलमदे इमा अै पुक थनदि चाक लेहौद्रबो खरगा हापिरो करिनो बेमा नंग नंगहाने चाबा चागदगिदि मयाम हेलबने इमाना ngasi हापिदो चाक लेहौद्रेने हयेंग अयुक ngन्ना हौगतलगा इमाना थोंबिरगे होय हयेंग अयुक ओइना चारगे अै तुमुरगे इमा अैबु कैदौरजानो असुक याम चारसफो पुकसे करिमता चादबदौना अदुम तौरगा लेरिसबो अहिंगदा मया अदु ngahak tumtharaba matungda mikap tholaami ma masa adu ising khaurangbana khangba ngamamde madudagi maha hagotuna ising thaami karino aibo ising su phane yamna di the ado khaurangba suphat phatribasibu karigi oirajano khanghaudana mahaki masa adu nikpa hauraami masana masabu tawriba adu karino khangamde amadi mahaki mamitsu हानगा मांदा मोंगदा nganga'ami करिनो अैंगोंदा तौरिबा मयामसिबो अैगी सकफमसे लोइना होंगे अै हौजी करि तौगनी महाकना जंगल मनुंगदा करि तौगदम खंगफम खंगदा लेरिङै ममी अमा महाकी ममित्ता उरa'ami असिदि करिनो हिंसाबी अदुगी थवाई ओइरजाला नंगना अैबु हालगा अैगी शक्ति पुनमक लौख्रबनिना हौजिक्ति नंगसु अैगुमना हिंसाबी ओलदबनि हौजिक्ति नंग नुंति नुमित खुदिंगी मियोइबा अमममगी इ थक्त्रबदि नंगी हानगी फिबमदा हलक्लरोय वाहैसिंग असि
ꯍꯥꯏꯔꯝꯕ ꯃꯇꯨꯡꯗ ꯃꯃꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯌꯥꯗꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯑꯩꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄ ꯇꯥꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯕꯁꯨ ꯃꯉꯣꯟꯗ ꯐꯪꯂꯤꯕ ꯐꯠꯇ꯭ꯔꯕ ꯁꯛꯇꯤ ꯑꯗꯨꯅ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯑꯃꯨꯛ ꯉꯝꯃꯛꯇꯦ꯫ ꯑꯩ ꯈꯨꯜꯂꯛꯇ ꯆꯪꯂꯒ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯤ ꯑꯃ ꯐꯥꯔꯒ ꯏ ꯆꯨꯞꯂꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯌꯥꯅ ꯈꯨꯜꯂꯛꯂꯣꯝꯗ ꯆꯪꯁꯤꯟꯒꯦ ꯇꯧꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯐꯤ ꯑꯃꯅ ꯃꯀꯣꯛ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯁꯥ ꯑꯃꯒꯨꯝ ꯆꯣꯡꯁꯤꯟꯗꯨꯅ ꯐꯥꯔꯒ ꯃꯣꯡꯁꯣꯡ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯏ ꯆꯨꯞꯄꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯛꯅꯤꯡ ꯅꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯏ ꯆꯨꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯜꯂꯛꯑꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯎꯔꯕꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯂꯅꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯌꯥꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯇꯨꯝꯃꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯌꯥ ꯑꯗꯨ ꯃꯤꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯝ ꯌꯦꯡꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯕ ꯃꯇꯧꯁꯤꯕꯣ? ꯏꯕꯦꯝꯃ, ꯃꯥꯒꯤꯁꯦ ꯁꯥꯒꯨꯝꯕ ꯑꯃꯅ ꯆꯤꯛꯑꯒ ꯏ ꯆꯨꯞꯈꯤꯕꯒꯤ ꯃꯥꯜꯂꯤ꯫ ꯃꯁꯥꯗꯗꯤ ꯑꯁꯣꯛꯄ ꯄꯥꯛꯅ ꯂꯩꯇꯦ, ꯑꯗꯨꯒ ꯏꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯌꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯉꯔꯥꯡ ꯃꯥꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯟꯈꯤꯕ ꯐꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯕꯨ ꯑꯩꯅ ꯍꯥꯠꯂꯕ? ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯄꯨꯡꯉꯧ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯎ ꯍꯥꯏꯕꯗ ꯌꯥꯔꯔꯣꯏꯗꯕ ꯑꯣꯏꯕꯅꯤꯅ ꯃꯥ ꯃꯁꯥꯕꯨ ꯍꯤꯡꯖꯅꯕ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯣꯛꯇꯨꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯅꯨꯄꯥꯁꯤꯡ ꯐꯥꯗꯨꯅ ꯏ ꯆꯨꯞꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯐꯖꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯏ ꯆꯨꯞꯂꯒ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 90ꯔꯣꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯗꯤ ꯆꯍꯤ 15ꯔꯣꯝꯒꯤ ꯂꯩꯁꯥꯕꯤꯒꯨꯝ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯒ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯇꯞꯅ ꯇꯞꯅ ꯈꯨꯟꯖꯥꯁꯤꯡꯅ ꯉꯥꯡꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯃꯌꯥ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯒ ꯐꯥꯎꯃꯤꯟꯅꯕꯅꯤ ꯍꯥꯏ, ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅꯕꯨ ꯅꯍꯥꯕꯨ ꯑꯣꯏꯔꯒ ꯂꯩꯔꯦꯅꯦ꯫ ꯃꯥꯁꯦ ꯀꯩꯅꯣꯝꯗꯤ ꯁꯣꯏꯅ ꯇꯧꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯕꯨ ꯇꯥꯗ꯭ꯔꯤꯕ꯭ꯔꯅꯦ? ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯈꯨꯟ ꯑꯁꯤꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯥꯅ ꯆꯤꯛꯄꯅꯤ ꯍꯥꯏ, ꯀꯩꯅ ꯆꯤꯛꯄꯅꯤ ꯍꯥꯏ, ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯈꯨꯟꯁꯤꯡꯗꯁꯨ ꯃꯤ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇꯒ ꯌꯥꯝꯅ ꯆꯪꯁꯤꯜꯂꯨꯅꯨꯀꯣ, ꯅꯊ꯭ꯋꯥꯏꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯖꯖꯅꯤ꯫ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯉꯣꯟꯗ ꯆꯤꯡꯅꯔꯦ ꯈꯟꯗꯨꯅ ꯃꯤ ꯇꯥꯗꯕ ꯎꯃꯪ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯗꯒꯤ ꯃꯤ ꯐꯥꯗꯨꯅ ꯍꯥꯠꯂꯒ ꯏ ꯆꯨꯞꯄꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯇꯧꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯥꯅ
mahausagum migi i suplaba matungda halakpa matamda masa adu khangson sonthara ami Karino ai isasibo hausaga manadaba mawongda khangson sontharabibasibo tanja aduda murtigi khonjil aduna haira ami Maya nang hauji sahi mawdranipanga tha taruk sure nangi lemhauriba haibabu tha taranipang kha ngaire kari haiba tha taranipal kha ngaire hairisibu kari oirabano aina haininglibadi nang sahi sama surakadore tha taranipanggi hek matungdagidi nangi hauji oiriba phibamse amu hanna oiraroi nang hanubi amagi saktamda laklaba matungda soidana siragani ai bu sirani haiba ai madu thajade ai hauji pangan yamna kalli mase hingsa bisingi satnabini munna tasalo sahi sama sukraba matungdagidi hingsa bi oikraba singna ahingba singi i thakpa yadre asiba mi taragi i thakadabani hariba thaba ase sahi sama sugadaba numit yankai mangani watlingaida puja ama tawraba matungda pangthokadabani aina hariba singsida nangna thawoidaduna pangthoktrabadi nang soidana siragani ai miyoibasu hatpa yararoi aduga miyoibagi isu thakpa yararoi haraga karamna adomna hariba thaba adubu pangthokpa ngamdoino madudi nangna ngamnaba tawjaro nangna aina hariba singse hek pangthokpa ngamlaba nang sahi lising ama hena hingani wahaising asi tabada maya adu kari tawgadabano khangjeramdi tanja aduda ningthem khulda analase ama sanduroktuna misi mina kaya thokiba ado Iningthau laina laichat asi yamna sandurokli aduna hauji aikhoi upai ama tawduna thinghodrabadi leibak ase pungmang manglani aikhoi mayamsu laina laichat ase thingnaba kanna honari tanja aduda ningthau pithibigi lanmi ama laktuna pawpira ami Iningthau ai ningthau pithibina tharakpani mahakna iningthaugi lamdam asida thokliba analysis asigidamak mahakna mateng pangge haina hairakli babung aina khanbada mana mateng pangge hairaklibase pangba ngamdoi mandi akhoi isana oina pambai ama natraga ama tawduna lanthengna siba ibema hojik yamna khudong thiningai oiraba tanjani aduna mana hairaklibase amuktangdi yengthoubuna fagani phare pabung adudi adubu pabung laina laisa asibu ko hanba ngamba upai phangdrabadi yamna thuna halakpi aina oina laina laisa asibu thingnanaba upai thijarage asumna ningthau mayabana prithibigi konung tamna laami asomdasu maya adu mangonda phatraba murti gi lai aduna hairamba puja adu tawraba matungda mi asiba tara adu matau karamna phangani khanna laringai ningthau mayabaga thengnakhibani mana ningthau mayabaga thengnabadagi mage mahai sijinaduna mayababu sumduna maga luhongkhibani masigi matungda ningthau mayaba sijinaduna mana asiba singi i sijinakhi amadi maral laijadraba ku puba mari adubusu magi khujin phorangna hatkibani masigi makha tarak warising adudi mayamna hana khangkhrabaduni warising asi liduna khangkhalaba matungda maiba purana mirada amuk haira ami ibema nangna nahaki napagi ku thiba sanghibado aduda ma hana fajinuna thamba adudagi nanthorakpani mahakna ku adudagi hek hagokhiba numit adudagi yaithoibu phaba laktingaida ningthem khulda no nungshit akanba lakhibani mana surung manung adudagi lakpa matamdadi yamna kuiraba
ꯃꯇꯨꯡ ꯑꯣꯏꯕꯅꯤꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯄꯨꯡꯍꯣꯡ ꯍꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯌꯥꯏꯊꯣꯏ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯆꯍꯤ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨꯕꯒꯤꯔ ꯀꯩꯅꯣ ꯏꯁꯥꯁꯦ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯄꯣꯊꯥꯅꯔꯝꯂꯅꯤ꯫ ꯑꯩ ꯂꯝꯕꯤꯗ ꯃꯤ ꯂꯥꯛꯄ꯭ꯔꯥꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯅꯤꯡꯊꯦꯝ ꯈꯨꯜꯗ ꯂꯩꯕ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯍꯨꯔꯥꯟꯕ ꯊꯣꯛꯂꯛꯈꯤ꯫ ꯃꯥꯅ ꯂꯝꯕꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯇꯣꯝꯇ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ, ꯑꯗꯨꯅꯅꯤ ꯃꯇꯣꯝꯇ ꯆꯠꯂꯤꯁꯦ꯫ ꯃꯥꯕꯨ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯒꯅꯦ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯑꯔꯩꯕ ꯄꯣꯠꯈꯩ ꯂꯣꯏꯅ ꯍꯨꯔꯥꯟꯂ ꯂꯥꯛꯀꯦ꯫ 이마부 그다 여고다버노 아숙 텔레바 맞단 마시다 아이 이마게 레fam두 파우 이마부 들람마게 이붕어 아이 마팜 아신데기 통간 머리묵 ꯆꯠꯂꯒ ꯌꯨꯝ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗꯒꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯕꯨ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯗꯨꯕꯨ ꯃꯌꯥꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯝꯕ ꯈꯪꯕ ꯉꯝꯕꯗꯒꯤ ꯁꯥꯎꯗꯨꯅ ꯃꯈꯧꯔꯤ ꯑꯗꯨ ꯃꯈꯨꯠꯅ ꯆꯞꯄꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯃꯤ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯕꯨ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯅꯦꯒ ꯈꯜꯂꯤꯌꯦ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯦ ꯃꯤꯔꯥꯟꯗꯥꯗ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯒꯦ ꯃꯥꯒ ꯅꯛꯁꯤꯟꯅꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯠꯄ ꯍꯧꯔꯒꯦ